Thangjingbu ZOMI Federation amadi ukha-Loikhaigi village ningthouga yetnaringei Manipur sarkarna Thangjingbu yetnariba makhoi anigi marakta mitnakong oinaba marik chumba wapham sapak phaktuna khanghankre tha asigi 15 da ZOMI Student Federation na press note thoktuna Thangjingbu colonial matamgi Hawkip Reserve 1907 gi makhada lerami haina phongtokhiwa wapham amabu yaningdaba phongdokpa oina ukha-Loikhaigi village ki chief ni haizaba thengkhomang Hawkipna khutyekpiduna thadorakpa cherolda Thangjingbu ingkomja lising ani ga 13 gi August 15 da matamdogi sarkar gi matung inna Thangting subdivision gi manung channa mahaki jurisdiction gi makhada lei masida kanagumba student organization CSO natraga NGO amatana mahaki mapa mapuki hataktagi leramlaba Thangting gi matangda yawbugi mathau tade haina yetnaringei Manipur sarkar gi Forest Environment and Climate Change ki Special Secretary RK Amarjit na khudyepi bachirol aduna yetnariba ani gi wafam adu miyambulana lamjingnaba atamnana sinma khuzil tharangni haina phongdokkhre Thangjing chingsang asi ingkum jalising amaga Jamapan Humputaruk September 3 Indian Forest Act 1927 gi makhada notification thoktuna Churchampur Khopum Protected Forest gi makhada lei amasung ukha-Loikhaigi village asisu Protected Forest asigi ngamkhai gi manungda leiba khul amani Hairiba khul asisu ingkom jalesing ani ga kunni thoigi November 7 ta Principal Chief Conservator of Forest amasung Head of Forest Force na thokiba order amana kakhrabani amasung sarkar asina hiram asigi matangda thigatnaba thabak lokhatpa hokhrabani Hawkip Reserve Cover Record amata sarkar da leite amasung ingkom jalising ani ga kunni thoigi November da Gazette notification thoktuna Thangjing asi Manipur Ancient and Historical Monument and Archaeological Science and Remains Act 1967 gi makhada lamnam sigi yamna maru oiba lamni haina lauthokhiba lekhrabani haina Gerald Aduna Fongdokkhre